Wari asi hingliba amati sikraba kana amataga mari leynasadi supnatanggi ayibi aigi wakhalda khalakpasingdu ithoksaduna mayambu ngahak awa pathanaba haiduna khudol tamjabani masida asoiba aranba amadi kanagumbi punchiga manarakpa thoklebasu ko incidents ni khanbiduna mayam pumnamak na ngakpiyo haina haijari adudi mayamda khudol tamjari Nanggi Chagoinungda ahanba saruk mayam punna taminarasi ayuki matamni yum adugi mi phampham ka aduda famduna breakfast aduna lei yum dogi mi ayamba mayam maraktuda miyoi amakhakti yawba uramde kanano yanggoisana karai chatkraba mahakti anganba ayuk ka yeknabi oibini mahakti manglem cha thakna yumgi mateng pangbiduda hairi Bimola isu sanado amukta hodosho numitna namaga hogalabadi masasi phararoine chalo amukta hodosho Bimolana taibongo ai mai ka daga changma ngamjaroi ko ngarang dasu thawai tharam dauri Bimola gi waduda laidiado nokpaduda mama ibema Bhanumatina mitna nokano haibagi ingit ama tawi Laidia sakpham to amuk phat oli Manglemna angang nupi macha amana ngamhalliba kariginone Manglemna haibaduda Bimoladu upai leitabagi mathakta kakhatki Bhanumatina hairi angangsi shumhaine som thamadi manglakani bu pabu aiki su sanabu kaidawragene hayengne hui ngaurga huibo thibagum mana manglaga ikhoidani tadoisi aduna khara section biyu Manglemna Yarisi angang wari tawini chahi ama ni leiraga masa mathanta maraina gyan tajarakani che angang di oidrabanida chahi kunga humdoi kunga mari surabu aikhoi be mana chahi amarom tani haliba adubudi mama mapana section asenada bahaisi hekta yarakteni Laidia ga chinglen ga du yengnei Bhanumati gi wahaiduda Manglem su khasik nungai jaramde adubu wahai amatadi hairakhidre mathakta na kamdauri Bimola sor pumpham yenglaga kaduda changai tapna thongnau gi parda do hana haidoklaga thongnau ado hangdoi kangkhal du cheikhokta kisin na Bimola yanggoi sanabu tapna hodoi Bema hogalosi pung taruk tari yanggoi sana tarasu tasinade Mathun thok onchilaga amuk tomki Bimolana Bema dauna ngai hauremi Yanggoi sana phuklauna hogalakpaduda Bimoladu kiboi khangboi maning halli Yanggoi sana wa amata hairamdabi mamitna kakstauni yenglamlaga washroom na changki Bimola asang basora mo hondok hawi aduga kadu lotion khamsin tawba loiramaga Yanggoi sana na thokla akanda setnaba mafi maroldu khando oga thammi Aduga yanggoi sana thoklakpa ngaiduna lei kuidi thoklakli yanggoi sana Bimola da hairi Nine breakfast sida oina puhanbiro ai makha kumningde Bimola su khangi kari maram gino haiba aduna thoidokpa wa kaya ngangnaramdabi yanggoi sana ne selam charam bahanagi mafi amotpa singdu puthoktuna thoki corridor da asum chatlingai makha da phamliba Bhanumati amadi Manglem kana sanari bawari du tabada Bimola chatlambadu chaplepi Bhanumatina Tasing na mana ngangna sakna bayaroi dabu oiragana mayum makai palhankrasi nupa phabasu leiri maga chana dawba Musagi chahi kulhumdoi kulmari damak suri yamna angang oirida Musana thokchen chongkibu oiradi karaino haibabu leijakhisanuda Mahak thaki ahal oiraba pabungna kayang kuina matha sadun leikhidawrigi aduga ikhoina silakpase pabungna hek leithokpadawna tawbado aisu khangi mani amani dana aisu asum tanabagi wani haima nangna haibaduda aina yaningde haiba natte nei bema farisi nangna hairiba miduna kamdawbado karaidagina adaina teda aikhoi ichanupigi machanupaduni noina chanupigidi machanupa ani subadaine karambano amadudi nupi ahana thanambani kaino
ꯃꯥꯏꯗꯤ ꯅꯨꯄꯥ ꯑꯃꯈꯛꯇꯅꯤ ꯑꯇꯣꯟꯕꯗꯨ ꯅꯠꯇ꯭ꯔꯅꯦꯍꯦ ꯅꯨꯄꯤ ꯆꯦꯜꯂꯨꯏꯗꯅ ꯇꯧꯅꯈꯤꯕꯗꯣ ꯅꯨꯄꯤ ꯆꯦꯜꯂꯨꯔꯒ ꯀꯩꯗꯧꯔꯒꯦ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕꯅꯤ ꯕꯤꯃꯣꯂꯥꯗꯨ ꯀꯨꯝꯃꯛꯑꯒ ꯐꯤ ꯑꯃꯣꯠꯄꯁꯤꯡꯗꯨ ꯊꯝꯃꯨꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤ ꯑꯃꯗ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯁꯅꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯃꯊꯛꯇ ꯑꯣꯏꯅ ꯊꯤꯟꯒꯠꯂꯨꯔꯣ ꯃꯌꯥꯝꯗꯨꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯂꯩꯕꯅꯤ ꯕꯤꯃꯣꯂꯥ ꯀꯨꯏꯔꯦ ꯌꯨꯝꯁꯤꯗ ꯊꯕꯛ ꯇꯧꯔꯛꯂꯤꯕꯁꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯇꯧꯔꯛꯂꯕꯅꯤ ꯑꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯃꯤꯁꯤꯡꯁꯤ ꯀꯅꯥꯅ ꯀꯔꯤꯅꯣ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯆꯍꯤ ꯂꯦꯡ ꯑꯣꯏꯒꯗꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯍꯧꯖꯤꯛꯇ ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯂꯣꯏꯔꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯏꯟꯇꯔꯟ ꯑꯣꯏꯅꯁꯨ ꯄꯨꯔꯕꯅꯤ ꯇꯁꯦꯡꯕꯗꯤ ꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯕꯤꯃꯣꯂꯥ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯅꯗꯕꯤ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯅ ꯉꯝꯃꯤ ꯐꯥꯎꯗꯤ ꯍꯣꯠꯅꯈꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯕꯤꯃꯣꯂꯥ ꯃꯊꯥ ꯁꯥꯔꯞ ꯇꯧꯏ ꯚꯥꯅꯨꯃꯇꯤꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯗꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯕ ꯚꯥꯅꯨꯃꯇꯤꯒꯤ ꯃꯈꯨꯠꯇ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯈ꯭ꯔꯒꯅꯤ ꯅꯣꯡꯗ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯕꯤꯃꯣꯂꯥ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯏꯄꯪ ꯄꯪꯖꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯕꯤ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯅꯤꯡꯊꯤꯅ ꯀꯔꯤꯁꯨ ꯂꯣꯏꯅꯕꯤꯔꯣꯏ ꯑꯗꯨꯝꯅ ꯐꯝꯃꯤꯉꯩ ꯚꯥꯅꯨꯃꯇꯤ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯕꯤꯃꯣꯂꯥ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯐꯝꯃꯒ ꯂꯩꯔꯝꯃꯦꯗ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯀꯧꯔꯤꯁꯤ ꯇꯥꯗꯕ ꯃꯈꯩ ꯕꯤꯃꯣꯂꯥ ꯀꯔꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯑꯃ ꯇꯥꯎ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯍꯩꯅꯤꯡꯗꯅ ꯈꯨꯝꯃꯛꯏ ꯏꯆꯦ ꯕꯦꯝꯃ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯇꯩ ꯅꯠꯇꯦꯁꯦ ꯄꯥꯕꯨꯡ ꯎꯗ꯭ꯔꯤꯉꯩꯅꯦ ꯖꯨꯒꯤꯟ ꯊꯥꯔꯒ ꯍꯥꯞ ꯑꯃꯇ ꯂꯧꯍꯜꯂꯨꯁꯨ ꯖꯨꯒꯤꯟꯕꯨ ꯂꯥꯛꯈ꯭ꯔꯕ꯭ꯔꯅꯦ ꯏꯆꯦ ꯕꯦꯝꯃ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯨ ꯆꯠꯂꯣ ꯆꯠꯂꯣ ꯊꯨꯔꯣ ꯑꯉꯥꯡꯁꯤꯡꯅ ꯈꯪꯉꯒ ꯏꯆꯦ ꯕꯦꯝꯃ ꯁꯥꯎꯅꯤ ꯈꯪꯕꯗꯨꯅꯕꯨ ꯃꯈꯣꯏ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯂꯧꯍꯜꯂꯨꯁꯨ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯒꯅꯦ ꯌꯦꯟꯗꯣ ꯍꯥꯞ KG ꯑꯃꯒ ꯌꯥꯎꯍꯜꯂꯣ ꯑꯔꯦꯝꯕꯗꯨꯅ ꯖꯨꯒꯤꯟꯗ ꯄꯤꯈꯣ ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯝꯂꯒ ꯊꯣꯛꯈꯤ ꯕꯤꯃꯣꯂꯥ ꯃꯊꯟꯇ ꯍꯥꯏꯍꯧꯏ ꯄꯤꯔꯛꯂꯤꯕ ꯁꯦꯟꯗꯥ ꯃꯇꯥꯁꯤꯒ ꯑꯔꯦꯝꯕꯗꯨꯅ ꯖꯨꯒꯤꯟꯗ ꯄꯤꯌꯨꯒ ꯍꯥꯏꯗꯅ ꯑꯐꯕꯤ ꯑꯃꯨꯛ ꯁꯥꯔꯤꯕꯅꯤꯅꯦ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯒ ꯁꯖꯥꯕꯤ ꯌꯨ ꯊꯛꯄꯤꯁꯤꯗꯤ ꯑꯁꯨꯝꯅ ꯄꯦꯟꯗꯕꯒꯤ ꯋꯥ ꯈꯔ ꯉꯥꯡꯂꯝꯃꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯖꯨꯒꯤꯟ ꯊꯤꯔꯒ ꯊꯧꯗꯥꯔꯛꯂꯤꯕ ꯋꯥꯗꯣ ꯍꯥꯏꯅꯅꯕ ꯖꯨꯒꯤꯟꯗꯨ ꯃꯪꯂꯦꯝꯒꯤ ꯑꯦꯝꯕꯦꯁꯦꯗꯔ ꯒꯥꯔꯤ ꯑꯉꯧꯕꯗꯨ ꯂꯪꯇ꯭ꯔꯤꯛ ꯍꯦꯛꯂꯪꯅ ꯇꯛꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯃꯣꯂꯥꯅ ꯁꯥꯎꯔꯪꯅꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯏꯆꯦ ꯕꯤꯃꯣꯂꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯁꯦ ꯄꯣꯠ ꯂꯧꯔꯨꯁꯨ ꯑꯣꯏꯌꯦ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯂꯤꯟꯗꯨꯒꯤꯅꯤꯗꯅ ꯀꯨꯏꯗ꯭ꯔꯤꯕꯗꯥꯏꯅꯦ ꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯀꯨꯝꯂꯛꯄ ꯈꯪꯗꯦ ꯈꯪꯗꯦ ꯅꯪꯕꯨ ꯂꯧꯍꯜꯂꯨ ꯍꯥꯏꯔꯤ ꯁꯦꯟ ꯑꯔꯦꯝꯕꯗꯨꯅ ꯅꯪꯒꯤꯁꯨ ꯑꯣꯏꯍꯜꯂꯨ ꯍꯥꯏꯔꯤ ꯉꯥꯏꯈꯣ ꯑꯗꯨꯒ ꯌꯦꯟꯗꯣ ꯍꯥꯞ KG ꯑꯃꯒ ꯌꯥꯎꯔꯛꯎꯁꯨ ꯍꯥꯏ ꯄꯤꯔꯛꯂꯤꯕ ꯁꯦꯟꯗꯥꯁꯤꯒ ꯑꯔꯦꯝꯕꯗꯨꯅ ꯑꯩꯒꯤ ꯑꯣꯏꯌꯨ ꯍꯥꯏꯔꯤꯕ ꯀꯗꯥꯏꯗꯒꯤ ꯑꯔꯦꯝꯕꯅꯣ ꯏꯆꯦ ꯑꯩꯉꯣꯟꯗꯒꯤ ꯁꯠꯈꯤꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯗꯧꯔꯤ ꯃꯉꯣꯟꯗ ꯑꯩꯒꯤ ꯁꯦꯜ ꯍꯦꯟꯖꯤꯟꯈ꯭ꯔꯦꯁꯤ ꯌꯥꯝꯃꯕꯅꯤ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗ ꯑꯩꯁꯨ ꯊꯕꯛꯁꯤ ꯄꯣꯊꯥꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯕꯤꯈꯤꯗꯧꯔꯕ ꯁꯖꯤ ꯃꯆꯥꯁꯤ ꯑꯁꯤꯈꯛꯀꯤ ꯈꯜꯂꯒ ꯑꯩ ꯂꯩꯔꯕꯅꯤ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯃꯕꯨꯡ ꯏꯕꯨꯡꯉꯣꯗꯨꯒꯤ ꯃꯆꯥꯅꯤ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯃꯊꯟꯇꯅꯤ ꯃꯁꯤꯁꯤꯗ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯍꯟꯁꯤ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯑꯣꯟꯊꯣꯛꯅ ꯃꯑꯣꯡ ꯇꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯅꯤꯡꯁꯥ ꯊꯤꯔꯤꯕꯁꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯂꯛꯄꯗ ꯚꯥꯅꯨꯃꯇꯤꯅ ꯊꯣꯡꯅꯥꯎ ꯍꯥꯡꯂꯒ ꯌꯦꯡꯂꯛꯄꯗꯨ ꯎꯕꯗ ꯕꯤꯃꯣꯂꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯤꯟꯗꯨ ꯑꯁꯤ ꯃꯤ ꯆꯤꯛꯅꯤꯡꯕꯗꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯅꯪꯁꯨ ꯂꯧꯊꯣꯛꯂꯨꯔꯣ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯖꯨꯒꯤꯟ ꯊꯣꯛꯈ꯭ꯔꯦ ꯕꯤꯃꯣꯂꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯕꯨꯛ ꯃꯥꯡꯖꯔꯕꯤ ꯚꯥꯅꯨꯃꯇꯤ ꯕꯤꯃꯣꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯋꯥ ꯑꯃꯈꯛ ꯁꯤꯟꯅꯈꯤꯕꯗ ꯊꯕꯛ 2-3ꯒꯤ ꯃꯇꯝ ꯀꯣꯟꯅꯍꯟꯒꯅꯨ ꯕꯤꯃꯣꯂꯥꯗꯨ ꯈꯨꯝꯁꯨ ꯈꯨꯝꯃꯝꯗꯦ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯕꯅꯤ ꯃꯥ ꯑꯗꯨꯅꯅꯤ ꯚꯥꯅꯨꯃꯇꯤ ꯕꯤꯃꯣꯂꯥꯒꯤ ꯇꯨꯡꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅ ꯆꯥꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤ ꯕꯤꯃꯣꯂꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯔꯦꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯁꯅꯔꯦꯝꯕꯤꯅ ꯏꯕꯦꯝꯃ ꯗꯣꯛꯇꯔ ꯀꯩ ꯐꯒꯦ ꯀ꯭ꯌꯨꯗꯤ ꯍꯥꯏꯔꯁꯨ ꯀꯥꯟꯅꯔꯔꯣꯏ ꯅꯨꯄꯤꯅ ꯉꯥꯎꯕ ꯍꯦꯟꯗꯣꯛꯇꯅꯅꯦ
ꯂꯦꯕ ꯇꯦꯛꯅꯤꯁꯤꯌꯟ ꯑꯣꯏꯕ ꯑꯦꯂꯦꯛꯁ ꯍꯥꯏꯗꯅ ꯑꯃ ꯌꯥꯎꯏ ꯃꯥꯅ ꯐꯥꯎ ꯇꯥꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥ ꯑꯃ ꯇꯥꯔꯦ ꯅꯪꯅꯦ ꯃꯃꯩꯗ ꯇꯥꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯇꯧꯔꯅꯤ ꯏꯁ ꯑꯗꯨꯏ ꯑꯦꯂꯦꯛꯁ ꯃꯨꯠ ꯊꯤꯕꯗꯣ ꯊꯕꯛ ꯊꯗꯠꯀꯦ ꯈꯪꯅꯤꯃ ꯑꯇꯩꯗꯤ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯈꯨꯔꯧ ꯊꯥꯡꯉꯛꯇꯣꯏꯁꯦ ꯅꯔꯁ ꯃꯆꯥ ꯑꯃꯅꯤ ꯑꯃꯁꯨ ꯂꯩꯔꯤ ꯗꯣꯛꯇꯔꯗꯅ ꯇꯧꯕ ꯑꯩꯗꯤꯅꯦ ꯃꯤꯠ ꯌꯥꯝ ꯅꯥꯔꯕꯅꯤ ꯈꯪꯅꯤꯕ ꯃꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯃꯃꯤ ꯎꯗꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯀꯣꯏꯗꯦꯅꯗꯤ ꯍꯥꯏꯕꯅꯤ ꯈꯪꯗꯦꯀꯣ ꯂꯣꯟꯅꯒ ꯂꯩꯔꯝꯕ꯭ꯔꯁꯨ ꯁꯅꯔꯦꯝꯕꯤ ꯄꯥꯎ ꯃꯌꯦꯛ ꯁꯦꯡꯉꯣ ꯀꯩꯅꯣ ꯅꯪꯒꯤꯁꯦ ꯃꯥꯃꯨꯛ ꯅꯨꯡꯁꯤꯔꯛꯏꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯕꯨ ꯃꯇꯝ ꯑꯔꯦꯝꯕꯈꯩ ꯃꯥꯡꯍꯜꯂꯒ ꯃꯥꯒꯤ ꯃꯔꯝꯗ ꯍꯪꯈꯤꯗ꯭ꯔꯣ ꯑꯥꯏ ꯅꯪꯒꯤ ꯁꯤ ꯗ꯭ꯔꯃꯥ ꯀꯦ ꯗ꯭ꯔꯃꯥ ꯖꯦ ꯗ꯭ꯔꯃꯥ ꯊꯥꯏ ꯗ꯭ꯔꯃꯥꯒꯤ ꯌꯣꯕꯣ ꯃꯌꯥꯝꯗꯨꯅ ꯀꯝꯗꯧꯕ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯂꯒ ꯃꯣꯏꯅꯅꯦ ꯃꯥꯂꯪꯄꯥꯟꯒꯤ ꯍꯤꯔꯣ ꯍꯧꯖꯤꯛ ꯊꯤꯔꯤꯁꯤꯅ ꯇꯥꯏꯕꯪꯄꯥꯜꯒꯤ ꯑꯩꯁꯦ ꯌꯥꯝ ꯄꯪꯉꯤꯗ ꯗꯣꯛꯇꯔ ꯅꯔꯁꯂ ꯑꯃ ꯇꯝꯖꯔꯝꯃꯗꯤꯀꯣ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯑꯣꯏꯔꯤꯁꯤꯗꯤ ꯅꯪꯗꯤ ꯑꯩꯅ ꯑꯣꯏꯕ ꯅꯠꯇꯤꯌꯦ ꯄꯋꯥꯔ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯥꯏꯗ꯭ꯔꯤ ꯄꯥꯏꯁꯨ ꯄꯥꯏꯅꯤꯡꯗ꯭ꯔꯤ ꯁꯅꯔꯦꯝꯕꯤ ꯑꯩ ꯅꯣꯔꯃꯦꯜ ꯐꯦꯃꯤꯂꯤ ꯑꯃꯗ ꯄꯣꯛꯅꯤꯡꯉꯤ ꯏꯪꯅ ꯆꯤꯛꯅ ꯆꯥꯔꯁꯨ ꯆꯥꯗ꯭ꯔꯁꯨ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯟꯕꯤꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯔꯔꯣꯏꯗꯕ ꯈꯔ ꯈꯛꯁꯤꯒꯤ ꯃꯤ ꯑꯃ ꯃꯥꯡꯅꯕ ꯁꯤꯟꯕ ꯍꯥꯏꯕꯁꯦ ꯆꯨꯝꯕ꯭ꯔꯅꯦ ꯑꯩꯅ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯕꯁꯤꯗ ꯀꯔꯤꯝ ꯈꯪꯗꯕ ꯑꯣꯏꯅ ꯃꯈꯣꯏꯅ ꯎꯕ ꯃꯥꯜꯂꯤ ꯁꯅꯥ ꯐꯔꯦꯁꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯔꯝꯃꯒ ꯁꯤꯒꯨꯝꯕꯁꯤꯗꯤ ꯍꯦꯛꯇ ꯑꯣꯟꯈꯤꯕ ꯑꯗꯣ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯟꯒꯅꯨꯀꯣ ꯀꯔꯤꯅꯣꯃ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕꯗ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯁꯨ ꯃꯃꯥꯗ ꯁꯤꯌꯔ ꯇꯧꯊꯣꯛꯎ ꯅꯪ ꯑꯃꯗꯤ ꯅꯦꯅꯦꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯕꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯁꯅꯔꯦꯝꯕꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗ ꯀꯦꯖꯕ ꯐꯪꯉꯛꯇ꯭ꯔꯕꯤ ꯑꯩꯅ ꯅꯦꯅꯦꯗ ꯀꯦꯖꯕ ꯐꯪꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯦꯅꯦ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯂꯃꯟꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯁꯨꯝ ꯇꯣꯟꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯅꯤ ꯇꯣꯟꯁꯤꯜꯂꯣ ꯍꯥꯏꯗꯤ ꯁꯤꯡꯉꯣꯁꯨ ꯍꯥꯏꯗꯤꯌꯦ ꯑꯁ ꯑꯩꯁꯦ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯌꯥꯝ ꯃꯥꯜꯂꯤ ꯉꯁꯤꯁꯦ ꯀꯥꯟꯗꯦꯁꯦ ꯗꯣꯛꯇꯔ ꯕꯥꯕꯨꯗꯣ ꯀꯔꯝ ꯇꯧꯅ ꯐꯥꯁꯤꯒꯦ ꯑꯃꯨꯛꯇ ꯈꯟꯈꯤꯒꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯗ ꯁꯅꯔꯦꯝꯕꯤꯗꯨ ꯅꯣꯛꯂꯒ ꯇꯥꯔꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯗꯧꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯑꯩꯕꯨ ꯐꯪꯁꯟꯗꯨꯗ ꯄꯨꯔꯝꯗ꯭ꯔꯗꯤ ꯑꯩꯅ ꯗꯣꯛꯇꯔ ꯕꯥꯕꯨꯗ ꯉꯥꯎꯗꯨꯅ ꯂꯩꯍꯧꯏꯁꯦ ꯂꯩꯔꯝꯃꯣꯏꯗꯕꯅꯤ ꯅꯈꯣꯏꯗꯧꯅ ꯑꯪꯀ ꯑꯃ ꯍꯣꯠꯂꯤ ꯖꯥꯠꯂꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯑꯝꯇ ꯊꯝꯒꯦ ꯃꯣꯟꯗ꯭ꯔ ꯉꯥꯛ ꯁꯥꯟꯅꯒꯦ ꯊꯝꯃꯣ ꯌꯥꯡꯒꯣꯏ ꯁꯅꯥ ꯐꯣꯟ ꯊꯝꯈꯤꯕꯒ ꯁꯅꯔꯦꯝꯕꯤꯗ ꯃꯥꯒꯤ ꯔꯨꯝꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣꯅꯔꯒꯤ ꯃꯁꯨ ꯅꯨꯄꯤꯕꯨꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯅꯪꯗꯤ ꯌꯥꯝ ꯌꯥꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦ ꯅꯣꯏꯅ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯗꯕꯒꯤꯅꯤ ꯌꯥꯔꯤꯕꯦꯝꯃ ꯁꯣꯅꯣ ꯏꯊꯣꯡ ꯊꯣꯡꯉꯗꯅ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯃꯉꯣꯟꯗꯒꯤ ꯀꯥꯟꯅꯕꯕꯨꯗꯤ ꯈꯔ ꯂꯧꯊꯣꯛꯄ ꯌꯥꯏ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈꯤ ꯁꯅꯔꯦꯝꯕꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯋꯥꯈꯜ ꯇꯧꯕꯒꯨꯝꯅ ꯂꯦꯞꯍꯧꯏ ꯃꯄꯥꯟꯗꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯣ ꯀ꯭ꯂꯥꯁꯀ ꯑꯝꯇ ꯌꯥꯎꯔꯔꯣꯏꯗ꯭ꯔꯣ ꯁꯅꯔꯦꯝꯕꯤ ꯊꯨꯅ ꯑꯦꯄ꯭ꯔꯣꯟꯒꯤ ꯁ꯭ꯇꯦꯊꯣꯁꯀꯣꯞꯀꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯩꯐꯥꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯗꯣꯛꯇꯔ ꯑꯃꯒ ꯂꯥꯛꯄꯗꯨ ꯎꯔꯨꯔꯤ ꯁꯅꯔꯦꯝꯕꯤꯒꯤ ꯔꯨꯝꯃꯦꯠꯇꯨ ꯏꯔꯥꯡ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯒꯨꯗ ꯃꯣꯔꯅꯤꯡ ꯗꯣꯛꯇꯔ ꯀꯩꯐꯥꯗꯨ ꯇꯥꯔꯝꯗꯕꯤ ꯑꯁꯨꯝ ꯆꯠꯈꯤ ꯃꯃꯥꯟꯅꯕꯗꯨꯗꯤ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯛꯑꯝꯃꯤ ꯁꯅꯔꯦꯝꯕꯤꯅ ꯌꯦꯡꯉꯨꯕꯒ ꯍꯦꯛ ꯃꯤꯠ ꯆꯥꯅꯩ ꯀꯨꯏꯗꯤ ꯃꯤꯠꯐꯝ ꯐꯠ ꯐꯠ ꯍꯟꯗꯣꯛꯅꯗꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯅꯔꯤ ꯁꯅꯔꯦꯝꯕꯤꯒꯤ ꯔꯨꯝꯃꯦꯠꯇꯨ ꯁꯥꯎꯔꯞ ꯇꯧꯔꯒ ꯒꯝ ꯆꯠꯈꯤ ꯃꯤꯅ ꯃꯣꯔꯅꯤꯡ ꯋꯤꯁ ꯄꯤꯔꯛꯏꯗꯣ ꯈꯨꯝꯕꯤꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯅꯣꯡꯁꯥꯕꯅ ꯍꯥꯏꯔꯛꯄꯅꯤ ꯗꯣꯛꯇꯔ ꯍꯥꯏꯁꯦ ꯏꯊꯟꯗꯔꯣ ꯅꯪꯗꯤ ꯈꯨꯝꯃꯝꯕ ꯌꯥꯗ꯭ꯔꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯗꯤꯃꯥꯟꯖꯥꯎ ꯅꯪꯉꯣꯟꯗꯅꯦ ꯍꯥꯏꯕꯗꯣ ꯈꯪꯉꯗꯨꯗ ꯀꯩꯅꯣ ꯇꯦꯟꯁꯟ ꯌꯥꯝ ꯂꯩꯕ ꯃꯥꯜꯂꯤ ꯉꯁꯤ ꯁꯔꯖꯔꯤꯒ ꯂꯩꯕ꯭ꯔꯣ ꯀꯩꯐꯥ ꯋꯥ ꯉꯥꯡꯗꯕꯤ ꯅꯣꯡꯁꯥꯕꯗ ꯌꯦꯡꯉꯛꯏ ꯍꯩꯃꯥ ꯉꯁꯤꯔꯣ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨꯁꯦ ꯏꯁꯣꯔ ꯈꯣꯏꯔꯝꯃꯒ ꯂꯣꯏ ꯀꯟꯗꯤꯁꯟꯁꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯦ ꯅꯣꯡꯁꯥꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗꯣ ꯍꯣꯠꯅꯅꯤ ꯗꯣꯛꯇꯔ ꯑꯩꯈꯣꯏꯁꯦ ꯂꯥꯏꯃꯛꯇꯤ ꯅꯠꯇꯦꯗꯅ ꯗꯣꯛꯇꯔ ꯑꯩꯈꯣꯏꯁꯨ ꯁꯤꯗꯣꯏꯅꯤ ꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯋꯥꯈꯜ ꯌꯥꯝꯅ ꯄꯤꯛꯁꯤꯜꯂꯨꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯅꯣꯡꯁꯥꯕꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯀꯩꯐꯥꯗꯨ ꯋꯥ ꯑꯃꯗ ꯈꯨꯝꯂꯝꯗꯦ ꯃꯥꯡ ꯊꯥꯔꯒ ꯆꯠꯈꯤ ꯅꯣꯡꯁꯥꯕꯅ ꯏꯍꯦ
ꯏꯊꯟꯇ ꯉꯥꯡꯍꯜꯂꯒ ꯑꯃꯨꯛ ꯊꯝꯃꯝꯃꯦꯅꯦ ꯇꯧꯔꯤꯁꯦ ꯃꯁꯤꯗꯤ ꯃꯥꯏ ꯍꯧꯅꯕꯤ ꯈꯟꯈꯤꯕ ꯅꯤꯡꯈꯤꯕ ꯑꯃꯗꯒꯤ ꯍꯣꯡꯗꯕꯁꯤꯗꯅꯤ ꯌꯥꯝ ꯋꯥꯔꯤꯁꯦ ꯃꯕꯨꯛ ꯑꯁꯤꯗ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗꯦ ꯀꯩꯐ ꯅꯣꯡꯁꯥꯕꯒꯤ ꯋꯥꯗꯨ ꯊꯣꯏꯗꯣꯛꯅ ꯇꯥꯔꯨꯗꯕꯒꯤ ꯃꯔꯝꯗꯤ ngasi surgery tꯧꯒꯗꯧꯔꯤꯕ patient ꯑꯗꯨꯒꯤ ꯋꯥꯈꯜꯗꯅꯤ operation-ꯗꯨꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ theater-ꯗ ꯆꯪꯉꯝꯗꯥꯏꯗ ꯃꯄꯥꯟꯗ ꯉꯥꯏꯍꯧꯔꯤꯕ ꯁꯛꯐꯝ ꯀꯥꯏꯔꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧꯗꯨ ꯎꯔꯛꯄꯗ ꯀꯩꯐ ꯃꯁꯥꯗꯨ ꯈꯪꯁꯣꯟ ꯆꯣꯟꯊꯩ ꯑꯗꯨꯕꯨ ꯐꯥꯖꯤꯟꯈ꯭ꯔꯒ ꯆꯪꯂꯛꯂꯤ ꯑꯍꯥꯟꯕꯗ ꯃꯈꯨꯠ ꯑꯗꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯕ ꯃꯇꯨꯡ ꯇꯩꯊꯣꯛꯂꯒ ꯁꯦꯅꯤꯇꯥꯏꯖꯔ ꯑꯃꯨꯛ ꯀꯥꯞꯄꯤ ꯂꯣꯏꯔꯒ ꯍꯦꯟ ꯒ꯭ꯂꯣꯕꯇ ꯎꯞꯁꯤꯜꯂꯤ ꯅꯔꯁꯁꯤꯡꯗꯨꯅ ꯆꯪꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯃꯤ ꯃꯦꯜ ꯅꯔꯁ ꯑꯃꯅ ꯑꯣꯛꯁꯤꯖꯦꯟ ꯑꯃ ꯄꯨꯁꯤꯜꯂꯛꯏ ꯀꯩꯐ ꯃꯕꯨꯛꯅꯤꯡꯗ ꯏꯁꯣꯔ ꯅꯤꯡꯁꯤꯡꯖꯔꯒ ꯆꯪꯂꯛꯂꯤ ꯑꯁꯨꯝꯅ ꯄꯨꯡꯈꯥꯏ ꯍꯦꯟꯅ ꯆꯪꯅ ꯑꯣꯄꯔꯦꯁꯟꯗꯨ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯅꯔꯁ ꯑꯃ ꯊꯣꯛꯂꯛꯄꯗꯨꯗ ꯄꯦꯁꯦꯟꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯆꯪꯁꯤꯟꯗꯨꯅ ꯍꯪꯅꯔꯛꯏ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯔꯅꯣ ꯀꯔꯤꯝ ꯇꯧꯔꯔꯣꯏ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯊꯣꯛꯅꯔꯛꯂꯤ ꯀꯩꯐ ꯃꯃꯥꯏꯗ ꯎꯞꯂꯝꯕ ꯃꯥꯛꯁꯇꯨ ꯂꯧꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯑꯣꯕꯖꯔꯕꯦꯁꯟ ꯔꯨꯝꯗ ꯊꯝꯗꯕ ꯌꯥꯈꯤꯔꯣꯏ ꯑꯗꯨꯗꯩꯗꯤ ꯋꯥꯔꯗꯇ ꯄꯨꯊꯣꯛꯂꯛꯀꯅꯤ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔꯗꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯀꯩꯐ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯝꯗ꯭ꯔꯦ ꯃꯌꯥꯝꯗꯨꯗꯒꯤ ꯈꯔ ꯊꯩꯗꯣꯛꯇꯨꯅ ꯂꯥꯛꯂꯒ ꯐꯝꯐꯝ ꯑꯃꯗ ꯐꯝꯃꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯥꯡꯗ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯊꯥꯡꯖꯤꯜꯂꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯏꯊꯥ ꯊꯥꯖꯗꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯂꯒ ꯁꯤ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯊꯛꯑꯣ ꯀꯩꯐ ꯕꯣꯇꯜꯗꯨ ꯂꯧꯔꯒ ꯃꯈꯨꯝ ꯍꯥꯡꯒꯦ ꯇꯧꯕꯗꯨ ꯃꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯄꯗꯨ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯎꯔꯝꯃꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩ ꯍꯦꯜꯞ ꯇꯧꯕꯤꯒꯦ ꯕꯣꯇꯜꯗꯨ ꯃꯈꯨꯝ ꯍꯥꯡꯂꯒ ꯄꯤꯔꯛꯏ ꯀꯩꯐ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯏꯁꯤꯡꯗꯨ ꯊꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯋꯥꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯁꯨꯝ ꯂꯩꯕꯗꯨ ꯎꯕꯗ ꯀꯩꯐꯅ ꯊꯦꯡꯛ ꯌꯨ ꯁꯤꯈꯛ ꯍꯥꯏꯔꯝꯃꯒ ꯍꯧꯒꯠꯂꯒ ꯆꯠꯈꯤ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯏꯉꯛꯉꯛꯅ ꯂꯩꯍꯧꯏ ꯀꯩꯐꯅ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯂꯂꯤꯠꯁꯨ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯄꯒꯨꯝꯅ ꯊꯨꯅ ꯆꯪꯉꯛꯏ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯁꯤ ꯀꯩꯐꯒꯤ ꯋꯥꯍꯩꯗꯨꯗ ꯂꯂꯤꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯁꯦ ꯅꯪꯒꯤ ꯁꯤꯅꯤꯌꯔ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯄꯥꯅꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯔꯣ ꯂꯂꯤꯠ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯋꯥ ꯉꯥꯡꯂꯛꯑꯒ ꯀꯔꯤꯝ ꯍꯥꯏꯔꯝꯗ꯭ꯔꯤꯕꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯒꯅ ꯑꯩ ꯅꯣꯡꯇ꯭ꯔꯦꯟꯗ ꯑꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯍꯜꯂꯒꯦ ꯋꯥꯐꯝꯗꯨ ꯃꯇꯥꯡ ꯆꯥꯗꯤ ꯑꯩꯅ ꯊꯣꯛꯂꯛꯏꯕꯁꯦ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯒꯤꯅꯤ ꯑꯩ ꯀꯝꯗꯧꯔꯦ ꯍꯪꯕꯒꯤ ꯃꯍꯨꯠ ꯐꯔꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯑꯩ ꯄꯥꯝꯗꯦ ꯐꯔꯦ ꯅꯁꯥꯅ ꯅꯁꯥꯒꯤ ꯅꯊꯧ ꯈꯪꯅ ꯇꯧꯔꯣ ꯋꯤꯗꯤꯟ 1 month ꯄ꯭ꯔꯣꯁꯦꯁ ꯑꯃꯠꯇ ꯎꯗ꯭ꯔꯕ ꯑꯩ ꯅꯣꯡꯇ꯭ꯔꯦꯟꯗ ꯑꯣꯏꯅ ꯁꯤꯟꯅꯈ꯭ꯔꯅꯤ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯂꯂꯤꯠ ꯊꯣꯛꯈ꯭ꯔꯦ ꯀꯩꯐ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯑꯣꯏꯅ ꯗꯥꯔꯛ ꯄꯤꯟꯗꯨ ꯑꯃ ꯂꯪꯈꯤ ꯐꯤꯖꯤꯀꯦꯜꯗ ꯅꯠꯇꯅ ꯃꯦꯟꯇꯦꯜꯗꯁꯨ ꯑꯋꯥꯕ ꯄꯤꯕ ꯊꯕꯛ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯂꯥꯌꯥꯗꯨ ꯑꯃꯨꯛ ꯐꯠ ꯆꯪꯂꯛꯏ ꯀꯩꯐꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯎꯏꯗ ꯑꯣꯐ ꯂꯩꯇꯕ꯭ꯔꯥ ꯉꯁꯤ ꯂꯩꯌꯦ ꯉꯔꯥꯡ ꯅꯥꯏꯠ ꯇꯥꯕꯅꯤ ꯍꯜꯂꯗꯕꯅꯤ ꯅꯪ ꯎꯅꯤꯡꯕꯒꯤ ꯆꯪꯉꯛꯑꯝꯕꯅꯤ ꯀꯔꯤ ꯑꯔꯨꯕ ꯊꯕꯛ ꯉꯥꯛꯀꯤ ꯅꯠꯇ꯭ꯔꯗꯤ ꯏꯕꯥꯅꯤꯁꯦ ꯎꯅꯕꯁꯤ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦꯗ ꯁꯨꯝ ꯂꯩꯗꯅ ꯑꯦꯅꯤꯚꯔꯁꯔꯤ ꯀꯨꯏꯗ꯭ꯔꯦ ꯀꯥꯎꯔꯕ ꯍꯟꯗꯛꯇꯤ ꯅꯨꯃꯤꯠꯇꯨꯗ ꯑꯣꯄꯔꯦꯁꯟ ꯂꯩ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯗꯦꯠ ꯀꯌꯥꯅꯣ ꯑꯆꯥ ꯗꯦꯠꯁꯨ ꯀꯥꯎꯔꯕ ꯐꯃꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯑꯩ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯀꯩꯐꯗꯨ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ ꯃꯂꯥꯌꯥ ꯁꯛꯐꯝ ꯑꯣꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯍꯣꯔꯦꯟ ꯇꯦꯛꯁ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯀꯩꯐ ꯍꯣꯏ ꯍꯥꯏꯕꯒꯨꯝꯕ ꯉꯛ ꯅꯣꯝꯃꯛꯏ ꯃꯂꯥꯌꯥ ꯊꯣꯛꯈꯤꯕꯒ ꯅꯣꯡꯁꯥꯕ ꯑꯃꯨꯛ ꯆꯪꯉꯛꯏ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤꯅꯣ ꯑꯁꯤꯅ ꯀꯩꯐ ꯃꯃꯤꯠꯅ ꯌꯦꯡꯉꯛꯏ ꯀꯅꯥꯁꯨ ꯈꯪꯗꯕꯅꯤ ꯃꯥꯒ ꯃꯂꯥꯌꯥꯒꯒꯤ ꯃꯔꯤꯁꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯃꯇꯨꯡ ꯏꯟꯅꯁꯨ ꯈꯪꯍꯟꯕ ꯌꯥꯗꯕꯒꯤꯅꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯀꯔꯤ ꯃꯔꯤꯅꯣ ꯅꯪꯒ ꯃꯥꯒ ꯂꯥꯏꯟ ꯃꯥꯟꯅꯕꯁꯨ ꯅꯠꯇꯦ ꯑꯩ ꯆꯤꯡꯅꯩꯀꯣ ꯇꯥꯅꯤꯡꯗꯦꯀꯣ ꯃꯥꯏ ꯄꯦꯁꯦꯟ ꯑꯃꯒꯤ ꯀꯦꯁꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯍꯣꯏꯗ ꯑꯩꯁꯨ ꯑꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯗꯣ
Masi nangonda nakshining maman mo nga madi ay naubo pangi. College pulakpa. Thabok maphampun bagi daw boyram gani. Yamla na kanjila nangna. Nong saba wa oy na dingang dabi mun na yenga I. Kaifa attach tawriba washroom do da changki. Thong do muk phat hanglaglaga hairi I. Nagkulingom gano. Nong saba phat nok sila I. Haginade. Nang changa base. Yung ama changa maga chamani. Asi hairamaga washroom gi thong adu lonchinki. Nong saba file ama asum yengambadagi. Kaifa gi phone do ta pairaga lok tu phat hangi. Aduga Instagram da sangsilli. Aduga chahi ani muki mamang da naminakhiba. Khud khak uba photo ma Kaifa gi account da gi thagatlami. Caption dana evil eye amaga heart emoji amaga happy. Somda madau gi manakta phamlaga phone metlaga leirambiduna nupa magi account da changubada ururi phamambadagi phuk haugalai. Manglem ka atay wari sanaramba singdu mangonda loini yengai. Yanggoi sanado karisu tawdaba saraga amuk phamthai. Tawrakliba mawongduda mangondadi ising aying babalti na mahijilakpaga manakri. Khudakta screenshot ama lauraga jana jabi mamanabiduda thaki. Adubu sanarimbidu reply phatpirakte. Adune hena yanggoi sana masado khoirang khoisauni chumna phamaga leiba ngamaktre. Kaifagi cabin koithi thiraga asengba ama khangningakpagi phibam oiraklabani. Adubu yaroi dawri makhut masado prok prok thek tuna khangi.